ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯌꯪ ꯃꯥꯏꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯨꯝꯖꯔꯤ ꯑꯃꯁꯨꯡ ꯉꯁꯤ ꯂꯥꯟꯊꯣꯛꯆꯒꯗꯧꯔꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯤꯡꯊꯧꯒꯤ ꯃꯔꯨꯞ꯫ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃꯒ ꯃꯍꯥꯛꯀꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯕꯥꯅꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯤꯟꯅꯩ, ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯩ, ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯔꯨꯞ ꯑꯗꯨ ꯌꯥꯝꯅ ꯐꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯨꯗꯤꯡꯃꯛꯄꯨ ꯑꯐꯕ ꯃꯔꯝ ꯑꯃꯒꯤꯅꯤ ꯈꯟꯖꯩ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯕꯤ ꯑꯗꯨ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯒꯤ ꯀꯛꯊꯠꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯥꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯂꯥꯎꯕꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯔꯨꯞꯇꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯔꯨꯞꯅ ꯅꯤꯡꯊꯧꯗꯨꯕꯨ ꯑꯁꯨꯝꯅ ꯊꯦꯝꯖꯤꯜꯂꯤ, "ꯃꯔꯨꯞ, ꯋꯥꯔꯨꯒꯅꯨ꯫ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯐꯕ ꯃꯔꯝ ꯑꯃꯒꯤꯗꯃꯛꯇꯅꯤ, ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯈꯨꯕꯤ ꯀꯛꯊꯠꯂꯤꯕꯁꯤꯒꯤ ꯑꯐꯕ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫" ꯅꯤꯡꯊꯧꯗꯨ ꯃꯔꯨꯞꯀꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯃꯍꯥꯛꯄꯨ ꯖꯦꯜꯗ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯅꯥ ꯀꯅꯥ ꯂꯩ? ꯃꯔꯨꯞ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯁꯤ ꯖꯦꯜꯗ ꯊꯥꯖꯤꯜꯂꯨ꯫" ꯃꯔꯨꯞ ꯃꯁꯛ ꯈꯪꯗꯕ ꯁꯥꯔꯗꯅ ꯊꯥ ꯈꯔ ꯂꯩꯔꯒ ꯅꯤꯡꯊꯧꯗꯨ ꯁꯥ ꯇꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯖꯪꯒꯜꯗ ꯅꯤꯡꯊꯧꯗꯨ ꯂꯝꯕꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯝꯕꯤ ꯀꯡꯉꯥꯎꯅꯔꯒ ꯂꯩꯔꯤꯉꯩꯗ ꯖꯪꯒꯜꯗꯨꯗ ꯈꯨꯟꯗꯥꯔꯤꯕ ꯇ꯭ꯔꯥꯏꯕ ꯈꯔꯅ ꯃꯍꯥꯛꯄꯨ ꯃꯈꯣꯏꯒꯤ ꯂꯥꯏꯗ ꯀꯠꯅꯕ ꯐꯥꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯃꯈꯣꯏꯒꯤ ꯂꯥꯏ ꯀꯠꯐꯝꯂꯣꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯂꯥꯏꯗ ꯀꯠꯅꯕ ꯍꯥꯠꯀꯦ ꯇꯧꯕꯗ ꯃꯍꯥꯛꯀꯤ ꯈꯨꯕꯤ ꯑꯃ ꯌꯥꯎꯗꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯄꯨ ꯎꯃꯪꯒꯜꯒꯤ ꯃꯁꯛꯅꯤ, ꯂꯥꯏꯗ ꯀꯠꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯔꯛꯈꯤ꯫ ꯃꯔꯥꯏꯕꯛ ꯐꯔꯕ ꯅꯤꯡꯊꯧꯅ ꯃꯍꯥꯛꯅ ꯀꯩꯁꯨꯝꯁꯪꯗ ꯅꯝꯁꯤꯟꯕꯤꯈ꯭ꯔꯕ ꯃꯔꯨꯞꯅ ꯍꯥꯏꯔꯝꯕ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯄꯨꯝꯅꯃꯛ ꯑꯐꯕ ꯃꯔꯝ ꯑꯃꯒꯤꯗꯃꯛ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯈꯨꯕꯤꯗꯨ ꯀꯛꯊꯠꯂꯝꯗꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯑꯁꯤꯕꯒꯤ ꯈ꯭ꯌꯥꯠꯇ ꯇꯥꯔꯝꯂꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯌꯧꯔꯛꯂꯒ ꯃꯍꯥꯛꯀꯤ ꯃꯔꯨꯞꯅ ꯂꯩꯔꯤꯕ ꯀꯩꯁꯨꯝꯁꯪꯗꯨꯗ ꯆꯠꯂꯒ ꯃꯍꯥꯛꯀꯤ ꯃꯔꯨꯞꯇ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯑꯩ ꯅꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯈꯨꯕꯤꯗꯨ ꯀꯛꯊꯠꯂꯝꯗ꯭ꯔꯕꯗꯤ ꯑꯩ ꯁꯤꯔꯝꯂꯒꯗꯕꯅꯤ꯫ ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯏꯇꯥꯎ꯫ ꯑꯩꯅ ꯅꯪꯕꯨ ꯀꯩꯁꯨꯝꯁꯪꯗ ꯊꯥꯖꯤꯜꯂꯨꯕ ꯑꯩ ꯂꯥꯜꯂꯦ ꯏꯇꯥꯎ꯫ ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯕ ꯃꯤ ꯑꯃ ꯑꯣꯏꯔꯕꯅꯣ ꯏꯇꯥꯎ꯫" ꯃꯗꯨꯗ ꯃꯔꯨꯞꯇꯨꯅ ꯈꯨꯝꯂꯛꯏ, "ꯃꯔꯨꯞ, ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯃꯔꯝ ꯑꯃꯒꯤꯗꯃꯛꯇꯅꯤ꯫ ꯑꯩꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯤꯕꯁꯤꯁꯨ ꯑꯐꯕ ꯃꯔꯝ ꯑꯃꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯅꯍꯥꯛꯀ ꯂꯣꯏꯅꯅ ꯁꯥ ꯇꯥꯟꯕ ꯆꯠꯂꯝꯕꯁꯨ ꯌꯥꯏ, ꯃꯈꯣꯏꯅ ꯑꯩꯕꯨ ꯂꯥꯏꯗ ꯀꯠꯂꯝꯕꯁꯨ ꯌꯥꯏ꯫" ꯑꯁꯨꯝꯅ ꯃꯔꯨꯞꯀꯤ ꯋꯥꯐꯝꯗꯨ ꯅꯤꯡꯊꯧꯗꯨꯅ ꯌꯥꯔꯝꯃꯤ꯫ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯄꯨꯝꯅꯃꯛ ꯑꯐꯕ ꯃꯔꯝ ꯑꯃꯒꯤꯅꯤ꯫ ꯋꯥꯔꯤ ꯃꯇꯦꯛ ꯑꯁꯤ ꯁꯤꯕ ꯈꯦꯔꯥꯅ ꯏꯕ "ꯌꯨ ꯀꯦꯟ ꯑꯆꯤꯚ ꯃꯣꯔ" ꯍꯥꯏꯕ ꯂꯥꯏꯔꯤꯛꯇꯨꯗꯒꯤ ꯂꯧꯊꯣꯛꯆꯕꯅꯤ꯫